ngase phongkhiba toan manipuri se phongsingdagi maroebi ipausing myamna thamjagi ahanbada sana laibak poksirigi khongasaraga se minister N Biren North Eastern Council gi Golden Jubilee yawnaba Shillong da thungkhre Prime Minister Modi na Manipur gi Hindi Library tara amasum lambi amangasi Shillong na sangagadari Meghalaya gi konung Shillong na Prime Minister Narendra Modi yawna pangthokodariba North Eastern Council gi sana phudongba sahi gi tharom na saruk yaruna bigidama se minister nongthongbam berenga se Shillong na thungkhre Prime Minister na Manipur gi lenga ki college sing da hangdokpa Hindi Library tara bi ama Shillong da gi sangagani lambi ama urep uyum tangmani Pauksisina phangwa pauna hai thauramadu yauna bigidamuk minister nongthongbam berena masum lenga asigi minister amasum MLA khara Shillong gidam ngasi Imphal thatonakhi awang napok state singi minister singaluina na sip minister N berena hayeng ayuk pung 12 makhai taba matamda Shillong da pangthokodariba NEC gi sana phudong sahi gi thoramda saruk yagani hayeng gi thoramda Prime Minister Manipur Meghalaya amasum Arunachal Pradesh ki lambi mari sangagadoriba sida Manipur gi oina NEC na kumza English singa niga taraga mapan gi August mangada sanction torakiba lupa crore sa maga taraga nithuiga point humdraga mari sangna semgalakpa hamjong dagi kongkhan thana lambi yauri Prime Minister heng sanga gadoriba project singi manungna Mizoram Manipur Tripura amasum Assam da Hindi Library kunga mathu yauri sanga gadoriba Hindi Library kunga mathu sigi manungda NEC gi sendang makhada kumza English singa niga kunga mathu gi February mangada sanction torakiba Manipur lenga ki makhada leba college taragi library da Hindi section sing hena mapung phan semgatpagi thabak sa tarakibadu sangabada yagodori NEC gi sendang makhada Hindi yokhanaba library gi Hindi section hena sakot hananaba semgalakiba college sing adudi Bishnupur district ki Moirang college Sandel district ki United college Susampur district ki Susampur college Imphal East ki Standard college Imphal West ki DM college of science Senapati district ki Hill college tadubi Tamenglong district ki Tamenglong college Thobal district ki Thobal college Urkhul district ki Petrogir college amasum Kangpokpi district ki Presidency college modbung yauri Shillong na pangthokadariba thauramadu da Prime Minister awang nongpoki state manga Manipur Assam Meghalaya Mizoram amasum Tripura gi ore uyum tamgadabga lambi gi project taruki manungda Manipur gi tadubi sawai namai khunaw amasum maupung dungi lambi semjinbegi project yauri hari Manipur gi project singasi hayang Prime Minister na sangaga doriba ore uyum tamgadaba apunba project lising ani ga samri ga yangkhai gi manungda yauri bani Meghalaya amasum Tripura gi khongchata Prime Minister Narendra Modi na Meghalaya da 4G mobile tower sing sangagani PM gi khongchata Shillong gi Umsoli da naun saba IIM Shillong gi anova campus Shillong dayang pasu lambi sangagani Prime Minister na Meghalaya da Mushroom Development Center da Avon Laboratory sangagani Prime Minister na Integrated Beekeeping Development Center hangdokani masigiloni na Integrated Hospitality and Convent Center Tura Shillong Technology Park Phase 2 sangagani tungna Prime Minister na awang state singi governor sing minister sing yaw NEC gi sana fudong sa ba sahi gi thoram da wangangani panba yabre North Eastern Council sikumza English singa magsama pan humdra ka mathuida lingkat khibani Shillong gi thoram madu loiraba matung Prime Minister Narendra Modi Tripura da nungthil sakhigani Prime Minister na Bepekanda ground pangthokpa miam tinba thoram da sarugya masum Griha Pravesh program na saruyagani PMAY Arbana Rural gi makhara yum sakhiba beneficiary sing lakh ani henbada mari lenaba document sing khusinagani state aduda Prime Minister na lupa crore lising mari ga sahung yangkhai rongi project sing sangagani miamda lanthokani amasum ore yum tamgani swadi makhasa tarakpoina topa marueba pawmanamo France ki sanaroi sing final gi mangoina flu na ba yakhre Argentina ka numaizu numita sanagadoriba FIFA World Cup 2022 gi mangoinana France ki sanaroi sing flu na nabiyaure France ki defenders Rafael Varane su irai numita narakpadagi final match asi yaudabagi fibamda laikre France ki sanaroi kya lok thungma yaurabsu France Football Federation FFF na hai Rafael Varane masum Ibrahima Konati khwaidagi nauna irai numita flu nakrabasu aikoina hayeng Argentina ga sanagadoriba World Cup final asigidamak sem saba punamak loire Center back Dayot Upamecano amasum
midfielders Adrian Nabadagi yum sakisumita Morocco Sanakiba semi-final match ta Sanabi Yaukidamani. Cause Didier S campus na yum sakisumita Sanakiba game gimatung Sanarui Sing the team gi Sanarui Sing the Anaba Yorokliba Sida Pakatana Baki. Atop Sanarui Sing the Sandurakana Bamakoi Sing section at Hamli Haki. Striker Randall Skolo Muani su bench tagi tholot laga friends ke ani subu goal sanduna Morocco bu ani 0 da maiti babi bida asoba thaudang loki mark su prove khara leide dubu khudong thiningai oidaba numaiji numita sanaga toriba final match asigi dama sem saduna leidi striker Kolo Muani na hai team asigi na aduna leidi sanaroi sing isolation tokre virus asi ekhoina kari su kiningai oidi haina su forwards Osmane Dambele na phongdo khen su paush na makata na palakli ECL Express tigi atopa sports update amana FIFA World Cup 2022 Mbappe versus Messi amana amuk hana World Cup ki history ina ba honari atopa chapter ama hapsina na ba asa tawri laiba amana kumza English ngama samapan ga marfu ga taruk tagi World Cup mai pak pagi mahau tanglaktriba outfit ki mayukta thangna na makhoi gi anirak subu oina World Cup title lawnana ba miyeng thamli France ki Blue Eye Princess amana ahal oiraba statesman amagi mayokta maki laibak pu World Cup ta mai pakanangli masima atopa Argentinians number 10 na Mexico da tokibani maramaduna masigi World Cup final si asoba dilla moiri masina matam sangna tagi football gi losing ma moigani FIFA World Cup 2022 gi numaizu numita sanagada ba final da Argentina na amadi France na lamba tawnagani Argentina amadi France na ahanboina Uruguay na yumbu oiduna kumza English ngamaga samapan kuntra pangtukiba World Cup ki group stage ta mayukna tuna sanaki Argentina na match adu ama 0 da mai paki match adu gi minute marfugo matu chatpa matamda Luis Montrina goal sanduna timbu mangjil than kiba galoina France nganna tournament gi mapan thonki side ani esina amuk hanna kumza English ngama samapan humdraga nipan gi World Cup tam yunaki madu Argentina na yumbu oiduna pangtoki masida su atopa group stage match Argentina na France po aniamada maiti pa piramnaga tournament ki intoki Daniels Pasarela na Argentina ki goal sandun ahan bahap mangjil ta ki adubo Michael Platini na match ki minute humfugo mathoi chatpa matamda France ki dama equalize toki ani subo hap match ki minute humdraga mari chatpa matamda Leopoldi Lukiuna Mes mai pakpi ki goal sanki aroi boina side ani isina kumza English ngani ga taragani panda Russia ra pangtuki po World Cup ta mayukna na basanaki tournament adugi round of 16 match ta France na Argentina bu mari humda maiti ba piki Antonio Griezmann match ki minute taragum nis matamda goal sanduna account hangdoki madu sport gi sanki bani adumaina ma Argentina na ningthi na sanaraki duna match ki minute ni phuga mathui amadi ni phuga ni pansat pa matamda Angel Di Maria amadi Grables Marcadona goal amamam sanduna Argentina bu mangjil thanki adubu Benjamins Parvana Bolida goal of the tournament score tauduna ani da level manana rekhi Kylian Mbappe na athubra goal ani minute humfuga mari amadi humfuga nipan chatpa matamna sanduna France na mari ani da mangjil thaki Sergio Aguero na ani subo half ki ahap matam gi minute ahum satpa matamda goal ama san ki adubo France na goal ama hen ki bedagi mai pakhi numaiju numiki final si team ani gi arub match ama oiri holder France na sahi humfu gi manung na thangna title defend tawba leba ama oinana ba miyeng thamle duga Argentina na sahi nifuga taruki manungda amuhana World Cup ki mahau tangna ba asat phirep lauri hanesu paushna makata na fongdorakli Makasa tarafoi na hoyelan pauri ke topa marui ba pauram amanamu Zukobeli gi sayi na ba wathu ki thangdok sing saktorakli mau gi truck ama Nagaland gi Beswemar mai thakre Dimapur gi mau phau gi helicopters service lehen bina vice minister da haijakre Manipur amasung yumthangnari ba Nagaland gi sarukta tuna sandoktuna lairiba Zukobeli gi apunba park sabu score kilometer yangkhai gi manga henbi gi manungda Manipur gi mau gi saruklom da lairiba Zukobeli gi park sabu na supnata gi score kilometer 11.28 khaktama oirabasu masigi matang matam kuina gi mamang gi Nagaland gi Southern Angami People's Organization Sapo amasum Mau Council gi marakta lairakhiba sayenabagi wathok khena pakthok sapthuroktuna Sapo gi mekedi gi athingba kya thamjilak horakpada ngai ringai de mau gi truck ama Nagaland gi Beswemar mai thadokre
Thaudo asing ngarang numidang amasung ngasi ayuki loan apa nungyay matung pung amarom tarakpada Nagaland gi khuzama police station gi manungsan ba Biswema gi national highway paringi mapmama da thokibani maina tumnu sakraba truck adugi registration number NL01Q4710 ni truck adu laingoi thana haplaga Dimapur digi Impal tamna lakiban hari adu moinama tha sigi taraga manga digi sapona makhoi jurisdiction manung ne haiba mafam sing maurom digi mi amata sanglakpa yauna satok chasin tawbi yaroi habigi athing thamjilakraba matungda thaudo si thokibana masida sapo amasum masibu sogatpa volunteer sing chenaramba yabigi singnaba leiri sapo gi meke digi athing basi thamjilakraba matung ngarang truck khara laingoi yauna tuwan tuwan polam sing haplaga Dimapur rom digi Nagaland farogi Impal tamna lakibani aduga thaudok thokpham si Europe sapo gi athing sogatpa miyoi singna gari punama khamlaga gari singa siga asing mapu kana kana no khangdonaba RC book na singba laushinduna mathang sek tawkhibani hari masida atopa pot chinglakpa truck kharagidi makoina verification chatharaba matungda thadokraga maudgi miyoi amagi mingda leiba truck asi phajinduna thamhouraba matung mai thadokhibani hari sapogi meke digi thasigi taraga manga digi mau council amasu maugi miyamna satok chasing yahandawi athing thamlaktringa gi mangoinana makoi goeba sirol ama thasigi tereta thokibane aduga madugi pakhum amasum mau council gi meke digi serol oina thoktuna pikhiba lekrabane mau council gi meke digi phongdoki warol singi manungda juko amasum sapogi meke digi kejol sa haina mingaunariba ujurigi matang lamgi sayenabiki watho asinga sidagi ne sahi Tarik lomgi mamang kumza English singani taraga mangadagina taraga tarukdagi haurakibani zuko bilina sanduktuna leriba mafam singna nakal animangna makoi gini haina wafam sing phungduknarakibani aduga mau council na thasigi tareta thulakiba sapogi wafam adugi pakumoina pikibu warolda sapogi mekedigi handak phongdurakli wafam asina sayi nariba zuko biligi matangna asumba asing miyamda lan ohangadawri haiba wafam su phungdokibani adumainama nakal anina zuko biligi matangda sahi kharagi mamangdagi lerakliba sayi nabasinga mari lenaba thawdok sing hena mapan thulaktuna violence ki thabak phawbu satharakibani ngasigi thawdok si thoktringagi mamangna all naga student association ansamgi mekedigi sapona tha sigi taraga mangadagi thamlakliba athingmigi khongjang asi Christmas kumai gi damak yengladuna handokpina ba masum nakal anigi marakta thoningdaba thawdok sing tholaktanaba mangjawnuna appeal tawki bisu laikhrabani amaromda senapati gi tahamazada leiba naga women's union gi president asa ongnam nangasi tholaki bisi rolamada sapom suma council ani makta thoningdaba thawdok sing thokondana inglisingna laiminna ba amukasu appeal tarakli yelhowingai digi nungsinana masulmana oina laminaraglaba amasum yumthangna boina laminarakpagi mariesi karigumba amatana losinduna thamba yaro hebo aphamsu phongdorakli aduga seolasina makhatana phongdorakpada aikogi isil inauksingbu aikogi yumda sangmada athingba thamlakpa asina hena nungsina handaba amasum thoningdaba thawdoksing thokanabigi masak oirakani hainasu nakal animangna amata oiminabigi warep lawminaduna inglesikna laimina saikenasu pawsna makhatana su phongdorakli Atopa paumana Rahul Gandhi ki election challenge taroki ba petition Supreme Court na dismiss tawkre kumza English singani ga taraka mapana pangtokhiba gi sahi manga gi tam luislaglaba Lok Sabha Mikhal Congress ki makok thongbu lusingba Rahul Gandhi bu Wayanan parliamentary constituency ki MP oina khankhiba election bu challenge taroki ba petition Supreme Court of India na merit yaudi haidana dismiss tawkre Lakliba kumza English nganiga kunga marida pangthokadoriba leiba sigi Lok Sabha Mikhal ki mangoinana Congress ki mekedigi masamangna lusingduna numit chamaga yankai nisumna sathakadaba Zarayatra phawba lusingliba Rahul Gandhi ki mathakta file torakiba petition adu ngarang apex court asigi Justice AS Bopan amasum Dipankar Datta ni ki bench na lokhatuna khannaraba matungda dismiss tawkibani petition asi kumza English singani taraga mapana pangthokiba Lok Sabha Mikhalda Wayanad parliamentary constituency Rahul Gandhi ga lamba taunagani haiduna songthorakibani amasum Saritha Nayarna petitioner oiduna challenge tawrakibani Mikhala duda petitioner Saritha Nayarna Rahul Gandhi ga lamba taunanabagi damak file tawrakiba mohaki nomination paper adu mari lenab returning officer na reject tawkibani Maramdi Saritha Nayar hairi binupi candidate asi sorar scam case accused am oibdanatana tuan criminal case ani du sena duna conviction phanglurabi miyoni anbada maano Mikhala du gidamak nomination paper file tawrubada reject tawrakhiba gi mayokta High Court of Kerala da challenge to petition ama file to ki ma ki petition
adu Kerala High Court na lakhotuna khannaraba matung kumja English singaniga taraga mapani October thada reject torki masigi mayokta ahanbada mahakna Supreme Court of India da special leave petition ama High Court of Kerala gi judgment adugi mayokta file torki adubu mahakna file torki ba SLP adu maake muchinduna lep kadaba council karaktabadagi kumja English singaniga kunda Supreme Court na reject torkibani Adomena mamaki council na special leave petition adu amuk hingat hanbiyo adugu mahaki mahut sinduna council na karakhidaba adu video conferencing gi khutang na court ta appear tawna bo honabada technical gi web khudong sada sing mayok na khibadagi ni haina player torkhibani player sidigi Supreme Court na petitioner Saritha Nair na Kerala High Court ki judgment adugi mayokta file torkiba petition adu na honana hingat halaba matung ngarang lakhotuna wayel satakibani adobe apex court ki mekedigi mohaki petition adu merit yaudi haiduna dismiss tawkibani hanisu paushna makhatana phongdorakli atopa paomana IMC gi staff anina lale haijarakpudigi potpham phamising na ngakpikre Thasigi taraga mangana Khaidoklaba ima Laimerel Sidabi Kaithilgi basement Imphal Municipal Corporation IMC gi staff ani staff TH Rohit amadi Bogena Lukmai Palabi ima singda Sauning badagini haiduna masuk mapak nai debu hai khara haiduna sinda paudana khibadu staff ani sina masama samak laktuna ima singda soikre amasum lan khrai badigi potpham phamising na su matungda siguma si thongandana bo khona ro haibigi wapam phongdorakpa loinana makhoi anibu ngakpi khraidi wapam asi Khaidoklaba Laimerel Sidabi ima Kaithel Lukmai Seluki General Secretary Asem Niramlana thokpa sirol amana su makhatana haidi atopa paomana Kaisampata Sek Dam saduna Nabul Turelgi ising luhanana thaurang pakhali Imphal City manungda laiba yum kaina singba kayadagi thadarakpa masum Nagalandagi putharakpa amotpe isingna mosil halaba Nambul Turelgi isingbu arubu ising ohenanabagi thawrang moina Department of Environment and Climate Change Government of Manipur na Bioengineering Solution oina Kaisampata Sek Dam ama sanabagi thawrang pakhatpa hore Hauzi Kaisampa thong asigi hek awang thangma maikit dam gi makhong haibigi thabak loisilakle Ministry of Jal Shakti gi makhada pekhatpa National River Conservation Plan gi makhada hairiba sek dam asi sabagi thabasi Department of Environment and Climate Change na pekhalakani pokna phamna hiramasi matangda Environment and Climate Change ki Joint Director Dr. T Brajakumar ga wari sanaba madamang hai hauzik malem gi oina ayinga sagi sang honglakpa nungju nungsagi sang asidasu yamna sauna ohong lakpa loinana nongchubagi matam asi tensilakpa du ikang thokpa thana hena masing yamsilakpa sidagi torel ayamada ecological flow si maintain tawba ngamlaktabana torel kya masi tharakpagi maramoidi mangna hai nongsuba matamda torel gi sing asi wanglagasu nongsudaba matamda torel gi sing asi yamna nemna lei torel gi sing kangsilakpa madi ising gi volume asi yamna yamdabana pollution gi load asisu yamna hengali torel gi ising kangma matamna maduda yaw ising bu mothaliba microorganism bacteria kya gi concentration asisu yamna wangi masina ising gi board biological oxygen demand gi sangsu yamna hengarhali ising gi volume si yamna wangna lairagadi ising de yawriba pollution load adusu hanthan magaloinana microorganism gi concentration su hanthanduna dilution factor su wanghali haini su paushna makhatana phongdoragli du myamda tentang na sumna thamjaramge makasa tarak point isel express ge to pawmana assistant commandant loinabi gi mathakta FIR lokhanaba AR na hokatkhri tenopol Sitalam Khaida mathau tawba Assam Rifles ki personnel sing ayat apan thuon kiba BSF ki assistant commandant amasuma ki luina bigi mathakta FIR lokhanaba kunsuba Assam Rifles ki JSU Putan Singa Tomarna Tenopal Police Station aiba sirol pidno watkre sirol adugi matungina higok masugi tata safari amada lakhiba mieduna siek tawna bhaibada thawoidana amadi mathau toriba nupi personal yauna miyoi khrada khut thakhiba amadi suon khibigi thawdo aduga mari lenana makhoigi mathakta thigat kadabane khana sainabigi thawdo aduda JSO Putan Singa Tomarna miyeduda maki identity card puthuna ba masum check tawbigi thawong su chathana bahaibada maki furit ki collar paidunu singki tawdana bahairabasu yadabag loinana khut tharakpada asu opanangki soklaba JSO adu unit hospital puduna masin bal tatpadu fotuna layengki haibina singba pali
Losilakpo ina naharolgi thaudang pauksi dige to papaw man NSCN-IM gi Greater Nagalim demand marakta Nagaland ani thokna Khaidoklaba Yana Leire. NSCN-IM na Manipur yawn awanong pokto naga taba lamsing amat oina punchilaga Greater Nagaland semnaba akan demand tawringai marakta Nagaland state asi ani thokna Khaidoklaba yabagi phibamda leire. Is the Naga People's Organization is the Nagaland's demand to Ribasigamari Lenana Ministry of Home Affairs Kimio Ahumna Tim Ama Ngarang Nagaland Tunkibakalunana statehood demand Sigimatana Yangsinkre Ministry of Home Affairs Kitimadungarang helicopter Tuen Sangda Tunglakibani Loinana is the Nagaland People's Organization Gi delegation singer closed door the Mipam Pangtoki. Is the Nagaland's People Organization gi mekai digi matam kuina digi hauna tuan ba tribe taret ki weba tuan ba state ama sem gadabani haina demand tawduna lakibani. Advisor to Ministry of Home Affairs Northeast AK Misrana Lusingba Intelligence Bureau ki Joint Director Dr. Mandip Singama Ministry of Home Affairs ki Northeast Division ki Director AK Dayani na timaduna ngasisu is the Nagaland state demand tawriba sang Khiang Niom Konyak Form Sangtam Tikiramasum Yemkiwang tribe singi Mihut singa close door mi pambangdoki Timaduna ENTO gi nupiamasum student leader singa sunaki Timaduna deligidama Kohima Tadokringi Mangoina Isteradugi government official singa su unaram ki hari NSCN-IM na Miamdagi Namhadunu Shell Khairiba Sigamari Lenana Security na Fakiba Lupasigi Self-Style Cabinet Minister LMla Zamir gi bail application Delhi court na si reject okre Delhi court ki special judge Sailendra Malikna LMla Zamir yauna terror funding ki case asida sienaba co accused masasong mau gi bail application su reject okre court asigi mekai digi haikibida NSCN-IM amasum Bharat Sarkar ani gi marakta tauna kibe agreement adu Indian constitution gi makhada santi purakna bani adobu agreement aduna illegal oiba activities sing sathabagi ayabadi pide NSCN-IM na makalamatagi offensive operations sing haibadi ambush raid amadi state ki lan thumni attack tawba yabagi hak amata pide ceasefire natragana joint declaration laiba sigi sovereignty amasum integrity da makalamatagi compromise tawrai agreement adu the army paramilitary force amasum local police na militant sing satok sin tawba amadi kulai puthok pusin tawboda athingba Thamnaba patrolling satpagi hak adu pidi adobu NSCN-IM na illegal oiba thawong sing sathabada hak amata pidi haina LMla Zamir masum co accused masangso awgi bail application adu reject okibani case asigi matangda NIA gi mekai digi court phongdokhibada NSCN-IM na Nagaland da federal government ama salai beda natana aina yad bumong tungan ba bank account sing yamlaba senpham sing transfer tawayauna nongoi masum nongoi maru kaya Zamir dagi recover toki Zamir si miyam dagi namhaduna shell khaiduna terrorist gang am oiribe NSCN-IM ki dama terror fund kya collection tawi haina su phongdoki hadi Losilak point na tentang na to papawang ko tanga thamjaram ge India ki Ministry of Commerce amasu Myanmar ki official singa toina wadi saduna border trade hangna ba khanakre athubuda hangla ba yari official Sahi anirom hena India amadi Myanmar leba ani ki marakta lanmi ki kuthana satharakhiba lalon itik sing lepluraba tungda leba ani gi competence authority sing na toina wari sanaraba tungda hanagum leba ani gi marakta lalon itik tawbi ki thabak athubuda haunaba hotnaragani haina official source amana hairi Malin Simbutuna COVID-19 pandemic amasu Myanmar leba ki political crisis na maramoiraga sahi anirongi mamanggi leba ani gi land route trade asit lepkibini adubu sayolukhragi mamanggi Ministry of Commerce Government of India madi Myanmar authority singna tungan round gi wari sanabada in principle oina cross border trade ki land route asi hangdukna bayana kre hainasu source asin sumakatari Hairiba leba ani ki marakta cross border trade asi hanagu Manipur gi more amasu Myanmar gi tamu resume tawgadabani adubu resumption tawbagi formal notification stakeholders singna khawrang na ngainari amadi notification asi athuba matam amata da hekta tholapa yabagi thajaba lairi haina su source asina pali source asina hai India amasu Myanmar government sahi mangagi mamangdagi hauduna bilateral trade asida leba sina $1 billion ama accept taunaba target thamlang khibina du COVID-19 pandemic lakpa madi Myanmar military ku 2021 da lakhiba sina maram moiraga hairiba target phangmagi matam si thengda khibina hairi panba yabadi Myanmar leba si India gi oina
hawai singwai de khwai de yamne export to bolaiba oidun lakli edugi India na Myanmar laibak to maru oina pharmaceuticals products sing de hen export to dun lakhi bani haujugu ne de myam pawks matang se lusinjarage